Tha asigi kuntrada shakhangdaba singna Uripok leiba Ibotonsana Higher Secondary School manak phaduna pukhiba Akoijam Angou Langla Langjil leingak Puthokpa Ngamdabagi mayok Joint Action Committee Against Kidnapping of Akoijam Angou Thoubal Awang leikai ngarang ayuk pung Thoubal District pung nimfunipan General Strike chatharamba adu Handokhre hairi JSC amasung Thoubal District Police anigi marakta yanaba purakpadagi General Strike ki khongjang adu handokhibani JSC na ngarang ayuk pung Koukhiba General Strike aduna maram oiraga district asigi miyamgi mahoksagi punsida chauna akaiba pikhi district asigi achoba kaithil sing famnakhide dukan sing thong lonakhi General Strike sogatpa singna Thoubal kaithil amusung Thoubal Mela Ground Uripok lamkhaida lambi thingduna khongjang sangsinkhi adumoinamak district police Thoubal amadi JSC anigi marakta wari sanabadagi yanaba purakpa aduga loinana lamdam asigi khwaidagi chawpa kumai ama oiriba ningol chakobagi yenglaga khongjang ase matam kharagi oina khudaktagi handopani hainasu JSC gi maikaidagi phongdorakli